Miss Paodam tabiri ba khwai punamak po Rina Naurem na ahan bamakta da taram na ukchari ngasi gi maroi bu pauda sewa sapta loisin bagi thoram ngasi pangthokre jiri da one stop center hangdokre loinana Tara Taruk Suba Chandam Inung Anbi Memorial Mini Boys Tournament 2019 gi champion KSC Rani Bang na oikre mapungoi ba paumu pizari India की प्राइम मिनिस्टर नरेंद्र मोदी की मपोक नुमित का मरी लेना पांगथोकपा सेवा सप्ताह लोइसिनबगी थौरम ngasi बीजेपी कक्चिंग डिस्ट्रिक्ट न सिंदुना सोमांग लेकाई जेनरम हॉल कक्चिंग दा कक्चिंग एसी की एमएलए वाई सुरचंद्रना थोइबा मिथुंगलेन ओइदुना पांगथोखरे थौरम अदुदा बीजेपी कक्चिंग डिस्ट्रिक्ट की प्रेसिडेंट के एच रघुमनीना थौरम अपु अदुगा कक्चिंग म्युनिसिपल काउंसिल की चेयरपर्सन एन संजीत कुमार काउंसिलर सिंह अमदी बीजेपी कक्चिंग मंडल की प्रेसिडेंट ना अखनब मिथुंगलेन सिंह ओइना सरुक याकी थौरम अदुदा सरुक याकीबसिंगना पीएम मोदी की अचीवमेंट अमदी डेवलपमेंट प्रोग्राम सिंह अमदी सिंगल यूज जेरो प्लास्टिक कैंपेन की मतंगदा वांगांकी सेवा सप्ताह सर्विस वीक प्रोग्राम लोइसिनबगी थौरम अमा बीजेपी थवाल डिस्ट्रिक्ट ना सुसिंदुना बीजेपी वांगजिंग टेंथा मंडलना युम्बो ओइदुना वांगजिंग निंगथौ लाइबुंगदा पांगथोखरे थौरम अदुदा पाउनम ब्रजेन एमएलए वांगजिंग टेंथाना थोइबा मिथुंग एल देबेन प्रेसिडेंट बीजेपी थवाल डिस्ट्रिक्ट अमसोंग एनरोलमेंट इंचार्ज बीजेपी मणिपुर प्रदेश टीएच जादुमनी हानगी बीजेपी मणिपुर प्रदेश की प्रेसिडेंट अमसोंग बीजेपी थवाल डिस्ट्रिक्ट की मनुंगदा लेबा मंडल तरुक की प्रेसिडेंट सिंगना थौरम मपुसिंग ओइना सरुयाकी थौरमगी मनुंग चन्ना प्राइम मिनिस्टर नरेंद्र मोदी ना निसुबा तामगी लेंगाक पायरकपा नुमित चामनी सुरकपगी अचीवमेंट सिंग उत्पा पोस्टर सिंग सु थेतुना मियामदा खंगनकी थौरमगी मनुंग चन्ना अखोइगी अकोइबा तरु तनाना थमसी इसिंग योक्सिन्दुना थमसी अमसोंग प्लास्टिक सिजनबा तोगलसी हाइबगी वासकसु लोमिनकी चीफ मिनिस्टर नोंथोंबम बिरेना हाइख्रे स्टेट असिदा हुजिकी सरकार असिना पावर पाइरकलबा मतुंगदा स्टेट असिदा शांति लेबगा लोइनाना अनौबा चैप्टर अमा हौरे वाफम असे सिटी कन्वेंशन सेंटर इम्फालदा मणिपुर स्टार्टअप कनक्लेव इंग्लिश अंगनी तरागा मापल हौदोक्तुना माई गोव मणिपुर लॉन्च तौखिबगी अथोइबा टीटीगी वारोलदा चीफ मिनिस्टर ना फोंदोखिबनी चीफ मिनिस्टर ना मखा तारदुना प्राइम मिनिस्टर नरेंद्र मोदी की लीडरशिप मखादा लेबागसिदा इकोसिस्टम फॉर नैचरिंग इनोवेशन अमसोंग इंटरप्रेन्योरशिप सागतनाबा अकनबा मिडियंगा लोइनाना स्टार्टअप असे पाइखतखिबनी मणिपुर स्टार्टअप असिना रीजन असिगे इकोसिस्टम अमसोंग नेचर स्टार्टअप ता सपोर्ट तौगनी चीफ मिनिस्टर ना मखाताना हाइखिबदा चाहि असिदा अखोइना एप्लिकान लिसिंग अहुम चमापल हुमफुगा तरुक फंखी मसिदगी चात्रेट मौद्रागा निपाल शॉर्ट लिस्टेड तौखी अदुगा हुमुद्रागा निपाल ना रेवेन्यू स्टेज की मखादनी अदुगा चौंगागा हुमुद्रा मापलना आइडिया स्टेज मखादनी चामगा हुमुद्रागा तरेना इंटरप्रेन्योर सपोर्ट स्कीम की मखादा खंदुना स्कीम असिगी मखादा लोन पीखिबनी स्टेट असिगी इंटरप्रेन्योर सिंगबो इनकरेज तौनबगी दमकता मांगना SBI, Bank of Baroda, UBI, Manipur State Cooperative Bank, MSCB na chingba kaya busu thagat pa phungdoki thorom aduda Deputy Chief Minister Joy Kumar, Cabinet Minister Singh, MLA Singh, tongan ba Department ki official Singh yauna mioi kaya na saruyaki hairi Numinini ki khongchata Kendra ki Food and Consumer Affairs Minister Ramvilas Paswan ngasi nungthil Imphal da thunglare mahakpu Aeroplane tafamda State ki Consumer Affairs amadi PD Minister Sueriba Lok Jan Shakti Party ki National Vice President Karam Shyam amadi atai mantri kaya na harau tayam na oki Aeroplane tafamgi Ramvilas Paswan Rajbhavan fawda laki tungda nungtilda Sikkim yauna North East State singi Consumer Affairs ki Commissioner amadi Secretary yauba mifamama Hotel Grande da pangthoki numit aduda numidangda cultural program sing yengani hairi Hayeng Bisnupurda nauna saba FCI gi food storage hangdokadauri thorom aduda Kendra gi FCS Secretary
Ravikantsu Saryagani Hairi, Mahana Infal the Ladingada, North East Ki Commissioner Ramadi, Secretary Singaloina, Sana Tanaba Maruina, Miam the Fangaliba, Cheng Chaka Mari Lenaba, Wafum Kea Kanagani Hairi. Haying Ayu Consumer Affairs Minister Karam Shamgi Yumda, Chalena Masamin Rabamatunda, Delhi Gidamakta Infal Tado Kigani Hairi. Mahana Manipurda, Lactring Egi Mangwaina, Megalea the So Tongan Tonganba, Project Ea Packet Ki Hairi. Ngasi Jiribam District ki DC Office Complex ki Jila Parishad Block da District Administration Jiribam na sinduna One Stop Center OSC ama hangdokre. Ngasi ki thauramatu da K. Sarat Kumar Singh, Vice Chairman, Manipur Food Industries Corporation Limited, Government of Manipur, Mayang Lambam Ras Kumar IAS, GC Jiribam District, M. Mubi Singh SB Jiribam Police, E. Okendra Singh CMO Jiribam Amadi and Bankim ADC Jiribam District na Athoiba Mitung Tauramapu Amadi Akanaba Mitung Singh Oike Ngasi Tauramaduge Athoiba Mitung K. Sarat Kumar na Fongdorokibada One Stop Center si Jiribam the Hangdoliba si Yamna Maru Oi Central Government na Asigumlaba scheme si Siem Liba si Haujikangi Nomagi Women Violence Singi Mayoktagi Kananabagi Damakta Center si Hangdoklibani OSC asina Jiribam da Nupi the Topa Crime Sing Hantanba Ngangani Haina Fongdoki Tauramaduki Warol Piraduna Mayang Lambam Ras Kumar DC Jiribam na Fongdokibada OSD ase Manipur Gioina Jiribam Sina Manga Subani Eduga Tawalda Manipur Gioina Hanba OSC Hangdoki OSC ase Jiribam Gioina Yamna Maru Oi Center na sponsor Toba Scheme Amani Eduga Women Balance Ki Casing Lakwa Matamda Mateng Pangna Nabagi Center Makal Amani Haiki Masi Jiribam da case Mayamama Lerambay Masi Gumlaba Mayamasi solve Donabagi Hangdopani OSC asina solve Tobaduni OSC asigi Oiba Pandamni OSC asida Jiribam da Leba Miam Punamagna support Toba Matautai Haiki Kakching District Sora area da Mayai Kabachinjak drugs Yonba Madi season Naba Tingna Bagi Pandamda Mi Fama Mangasi Sora Community Hall da Pangthokre Palelamadi Irangban Gram Panchayat ki elected Jila Parishad member Pradhan Singh amasung member Singh na loinana Kakching Police na punna kosamna duna pangthokhiba mifamadu MD Nazimuddin Upa Adakshya Kakching Jila Parishad amasung Victoria Yengkhom MPS anina Thoromapu Singh oina saruyaki Sora area da Club Association Organization amadi Anjuman gi Lusing Basingna Saruk Yakiba, Mifomaduda, Mayai Kabachinjak, Drugs, Tinganaba Committee, Ama Semki, Mifomaduna Sora Ariada, Mayai Kabachinjak, Drugs, Sing Yonba Madi, Chaba Tingnaba, Kaksing Poliska Punna, Kosamnaduna, Amatawaina, Honaminaba, Polisna, Mayai Kabachinjaki Mayokta, Zatarakpada, Drive Kudingmakta, Committee na Polista, Angamba Mateng Pangduna, Sora Ariadagi, Mayai Kabachinjak, Umting Tingnaba, Honaba, Hibana Chingba, Tongatonganba, Warep Sing Loki Hairi. Mifamadugi Mapu Wikiba Victoria Yengkhom MPS SP Kokchingna Mahaki Warol Piraduna Hai Manipur gi Chief Minister Nongthomam Birena War Against Drugs Haiduna Manipur dagi Mayai Kabachinjak Singh Maru Fangna Muthana Bahona Biri CM gi Pautaki Matungina Police na Sumayai Kabachinjak Drugs Singh Fagana Bathabak Kaya Chathari Kariguma Matamda Police na Mayai Kabachinjak Faba Sangsil Lubada Mafamadugi Miyamna Police na Maral Laitaba Mi Faduna Punaba Honaba Malhanbiba Police da Onsinduna attack Tongnaba Honaba Amadi attack Tobiba Kaya Ama Togli Masigumlo Kaya Ama Si Tokpana Police na drug Fagatnaba Honabada Kuro Hek Tangali Masigumlaba Si Toktanaba Miamgi Mating Asi Yamna Matautai Aigi Isani Aigi Imungni Haina Asum Kankatuna Tamnarabadi Aigi Isa Sing the Su Nomadi Chaiteng Fangadoribani Haibasi Kangminaraga Mayai Kabachinjak Drugs Marufangna Muthatpada Police Amasong Miam Kusamna Duna Hona Bidaba Matautai Aduga Police na Sumayai Kabachinjak Drugs Tingnaba Satarapa Kongtang Kudingmakta Mapung Fanaba Lekai Lekai the Labor Mayai Kaba Chinjak Yonba Sing Masak Takbira O Pau Bibira O Aduga Makoibu Fagat Laga Logi Oibacherak Sapchana Fanghananaba Hona Minasi Haiki Matamamagi police, Matamamagi Prasada Oidrabani, Ngasi Yamna well aware, Akoy police su Yamna well disciplined, well educated, Mayamana maximum Oirabani Hojiti, and police constable Legi Oigera, and to the higher rank 6 Yamna aware Oiraba, sensitive Oiraba, group Ama Oire. Aduna Akoy drug drive say
ꯃꯃꯥꯡꯉꯩꯒꯤ ꯃꯑꯣꯡꯒꯤ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯆꯪꯃꯤꯟꯅꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ Headquarters IGAR South ki mijeng makhada Manipur da leiriba thabak tagi potharaba Assam Rifles singi Mega Assam Rifles ex servicemen rally ama ngase pangthokre Imphal ki Khuman Lampak Stadium da pangthokhiba rally adugi thimna We Connect We Care haiba sini thoramatu da Assam Rifles ki Director General Lieutenant General Sukdeep Sangwan na athoiba mitung oibaga loinana Brigadier DS Shishodia Deputy IGAS Brigadier Amit Kaptial SM amadi atai AR gi official kyasu saruyaki ngasi ki thorong manung channa DG Assam Rifles na Bir Nari Singh World War II gi veteran Singh amadi atai ex servicemen kaya bu oki aduga headquarters DGAR Shillong gi mute Singh na sarukya duna open adalat ama supang thoki rally se saru ama oina Assam Rifles ki Dr Tara Rims ki specialist Dr Tara ga taruk Siza hospital dagi specialist Dr Tara ga nithoi amadi State Government ki Medical Department ki Specialist Dr. Tarana Veteran Singh amadi makhoi ki Dependent Singh Consultation amadi lem na hidak piki Darkar leba Veteran Singh da Medical Aid Singh haibadi wheelchair spectacles walking sticks amadi hearing aid Singh su yenthoki Rally se manung channa CSD banking Aadhaar amadi PAN card registration tawbagi stall Singh su hangdoki Save Wildlife Conserves Our Biodiversity haiba hiram asida nomagi oiba khana nainabagi mifama mangase Thobal District ki manung channa Hairok Part 2 Litan Makhong da leiba City Club ki ground da pangchokre Wildlife and Biodiversity Conservation Committee WBCC Manipur gi mijeng makhada WBCC Hairok branch na sinduna pangthokhiba awareness program aduda Forest Department ki Chief Conservator of Forest D1 Mahendra Pratap Wildlife and Biodiversity Conservation Committee WBCC Manipur ki President Rabi Takhelamba Mamadi atai mioi kayana thorom mapusing oina sarukyaki thoromadu da Department of Forestry and Environment Science Manipur University ki Professor Dr. KH Rones amadi Department asigi Professor Dr. Salam Dilip amasung Kakchingi Range Forest Officer Ningombam Iboyaina awareness program asigi resource person sing oiki Thoramadu da Chief Conservator of Forest H. Mahendra Pratap na Hai Prithibi asida aikoi mioibaga sagonaduna leiriba thawai panba jiba sing ase kayam koina hinghigadoribana haibagi achauba samasya amang ase aikoina mayoknari thawai panba jiba sing asiga aikoi mioibana hingbaga kari mari leinai karigidamakta makoi ngak senduna thamgadoribana haiba ase aikoi khudingmakna punna khangminabagi mathau tai haiki akoigi micham praja koi punam loina khangbase si me darkar leba akhangba 1% ade 0.5% matonda leba mi khara khangba nataba khara ngangba saaga leiba kambudu nataba kwaidigi maroi se akoigi praja punimak gyan tarakanda sarkar na toriba ade akhanga ina pairiba pradhan na pairiba gram panchayat na pairiba singa se praja na khangdardi akoigi radio da TV da wari da dum cinema da leirane Thoromadu ka mari leinana Wildlife and Biodiversity Conservation Committee WBCC Manipur gi President Rabi Takhelambam na phongdoropada lamlaki sa uchek singbo nungsiba amadi chingpat turel amadi uwa sing kanduna mahusa gi khalbu ngaktuna thamba pamjaba wakhalon manaba sing punsinduna thabak tauba haujarakpani haiki Voluntarily oina tholaktuna WBCC ki member singna thabak thorakleba wildlife amadi forest bo kanduna mahusa gi khal ngangnana ba khona jariba sing asida forest department ki tolop chaduna forest ngangnana ba leiriba staff sing dagi support tofam thokpani hairaduna karigumba kanda support fanglakta kanda di WBCC ki warongna ba thokta basunate masi matungda thohon biganonga se aikoina tawjariba si miyamgini amadi tolop piduna thamliba staff sing gi suni haiki Masigi awareness adu Hairok Talaiba tongan ba club sing Ningol Club Hairok City Club YDC INNPYC and DNNYC Hairok na support tawki amadi tongan ba school gi mahiroi sing forest department ki staff sing amasung miyamna sarukyaki WBCC na makata na sangsilakpa thabak thoram amadi moksai khal kaidanaba sangsilakpa wasing kanba amadi wildlife kannaba honarapada masiga mari lenana leiriba department sing forest ki tongan ba bit office sing na WBCC bo support tawio amadi miyamna so sangsalaiba sida
ai isa isa gi ni khalaga miyam nasu mateng pangbiu haiduna WBCC gi maikai dagi appeal tokjare ngasi ayuk moreda leiba 43 Assam Rifles Tamil Sangam Gorkha Sama Samadi tongan ba moregi praja kaya yauna moregi Indo Myanmar Friendship Gate number 2 dagi hauraga More Police Station fawbada Mahatma Gandhi gi mapok kumon palon ga mari leinana cleanliness drive ama chathakre District Administration Thawal District Social Welfare Officer Thawal amasung Regional Institute of Handicapped Person RIHP Yairipo Bamo Lekaina Punna Sinduna Lai Yekpa Sangdamnaba amangase RIHP gi office sanglenda pangthokre Nutrition Health Sanitation amasung Cleanliness haiba pandamda pangthokhiba thawramaduda RIHP Yaripoki President Dr. Maibam Rajendra Singh District Social Welfare Officer Thawal A Kameswar Singh amasung ICDS Thawal gi District Program Officer T Anita Devina President Member Singh oina saruk yakhe ngasi ki thawramadu ki saru ama oina RIHP gi mahiroi singda PMJAY CMHT amasung Weaver card sing su yentokhi loinana ngasi pangthok leba lai yekpa changdamna ba du gi makok mathang ta ba sing gi manamathum sing su hayeng wangjing kondom popi da leba District Sports Complex ta Health Sanitation amasung Cleanliness ka mari leinana pangthokada ba thawram amada yenthokani hairi India की चाही तरा लेरगा चथाबा population census के religion code ta sanamahi lining happy dabadagi sanamahi lining chatpa miyoi singbo religion code leitabadagi other religion haiba category da thambiri masina maram oiraga sanamahi lining chatpa mi masing officially thidokpada achauba khurowama oiri thoromasina haujik India की चाही तरा की चथरिबा मिकोक थीबगी थबग असिदा सनामई लाइनिंग चटपा मियोय सिंगबो तोंगाना आइडेंटिफाई तौननबगी कोड हापीगदबने मसिगी दमकता डायरेक्टर जनरल ऑपरेशंस गवर्नमेंट ऑफ इंडिया अमदी डायरेक्टर ऑफ साइंसेस मणिपुरना मतिक चाबा थबक लौखटपीदुना येलोमी थौपैगी चेरोलमना हाइरी हंदक्ता मध्य प्रदेश दा थोखिबा इसिंग इचाउगी मरमदा यंगसिनबा लाक्लिबा सेंट्रल टीम दा स्टेट गवर्नमेंट ना लुपा करोड़ लिसिंग तरामाथोई चमापल सुमना तरुक सेल गी तेंगबांग ओइना खुदक्ता पिबिनाबा हाइजक्रे सेंट्रल टीम मदो नेशनल डिजास्टर मैनेजमेंट ऑथोराइज के जॉइंट सेक्रेटरी संदीप पोंड्रिकना लुचिंगली नोंगकना सुबना मरम ओइरदुना इसिंग इचाउदा मियोय चानी कुनगमंगा सिखी अदुगा मध्य प्रदेश की डिस्ट्रिक्ट यांखैनिथोई गी मनुंगदा कुंथ्रागा तरुकता Central Team na chatuna yangsinki aduga September 13 faubada nong chubagi sang mm120.3 yauki madu mahusagi nong chubagi sang dagi chada kunthraga taret helabane nong na laupari kunga marida thaba mahi marong manghan khre aduga lomi la kunga nithoibo awabada tahanki seloina pabada lupa crore lising mapal chatruk rongi oigani hairi aduga sasal lising amaga chamari rom sikhi aduga Madhya Pradesh ki Principal Secretary Revenue Manish Rastogina Haikibada State Disaster Response Fund dagi ising ichawna soholaba singda khudaki oina lupa crore chamaga kunmanga pikre aroiba oina senpham kaya khaidoglaga oiramgada ke haiba adu September kunga tareta pigani haiki aduga short term agricultural loan pibinanabo central team aduda haijaki Domestic companies singdagi corporate tax kangnanaba government na lokhaliba thawrangbu Congress MP Rahul Gandhi na Prime Minister Narendra Modi bu phajana sidakre PM Modi gi nongmaijing numita Texas ta tawgadoriba thawrambu Howdy Modi hainasu saktakre sanabagi pauda All Jeribam Sports Association Azza Jeribam Sinduna Jeribam Higher Secondary School gi playground da August ki tang kuntradagi tim taramathoina saru yaduna satharagliba Taragataruk Suba Chandam Inunganbi Memorial Mini Boys Under 13 Football League Tournament 2019 gi ngasi final match sanagre ngasi sanakiba final match aduda KSC Rani Beng na PFC Faitolbu goal aniyama da maitheba piduna Taragataruk Suba Chandam Inunganbi Memorial Mini Boys Under 13 Football League Tournament ki champion oikre PFC Faitol gi sanaroi Kaminlal Singson na best player trophy phangkre aduga ngasigi final match aduda RK Nobinsana na Pradhan Dibong GPM Brajakanta Singh President Azza Amadi CH Biren Singh Donor Chandam Inunganbi Memorial Mini Boys Football Tournament na athoiba michung thawramapu amadi akhanaba michung oina saruk yaki KSC Rani Bengi goal sing adu lanmiluna
निफुगमरी सुबह मिनट अमदे हाउमिनलाल ना यांखैनिथोय सुबह मिनट चनखी अदुगा PFC बाइटोलगी अमत ngairaba गोल अदुना जोसेफ ना कुलुमदोय सुबह मिनट चनखिबनी District Sports Association DSA Kakching na Sinduna Association na sigi playground chathariba Taraganipal Suba KS Hais Lehau Devi Memorial Super Division Football League ki ngasi sanakiba match ta FC Lamjauna TYPS Sora Bupanjal ani amada maithiba pikre match ke hanba panjal adu taipa ge Alim Khan na match ki kunga taruk suba minute chanki aduga FC Lamjawi panjal sing aduna I Joy Kisana minute Kuntraga taru amadi ti Premchan na minute humfumathoi chatpada chankibani Aroibada maroibu pau umhonna pijari Sewa sapta loisinbagi thauram ngasi pangthokre Jirida One Stop Center hangdokre Loinana Tara Taruk Suba Chandam Inunganbi Memorial Mini Boys Tournament 2019 gi champion KSC Rani Beng na oikre Ngasi kita maktadi mes Paodam loisinjari miyambu mohana khurumjari